मधुगी मतुंग स्फूर्ति अमसुंग गौतमसु हराउबा फोंदोक्तोरिबनि हाइदुना मखोइसु कैथेल अदुरा लाक्तुना पानीपुरी चानबगीदमक्ता मफम मदुदगी पानीपुरी लेगे तौबी मफम मदुदा ममांगथक्ता याउखिबा गुंडासिंग अदुसु फमदुना लei कोर्पोरेटर अदुगी मचानुपानदी स्फूर्ति सी यामना पामजबनी मदुदगी मखोइनिसु पानीपुरी चाबा चंगे पानीपुरी चारिबा नुपा अदुदा महाना हाइबदी स्फूर्तिना ngasi nanda thapok phangde maram maduna aikoi panipuri chaba laklibani haiduna hare wahai ruta matamda panipuri yolibanu paduna adudi yamna harawa yamna nungai paungni ne ngasi di panipuri ga se yam pitharadabani haiduna hare mafam madura leriba gunda sing aduna makoina wari sanabadu asam asam taduna lei amusung mahaga se ngasi di thabak phanglaba mali mapana haimambadagi mahak thabak phanglibani haiduna makoina wari sanaduna lei maduragi di sportina panipuri yolibanu paduna hare Nahangai chawa panipuri dagi ngasidi panipuri si mahau yamna leiba heli wai duta matamda panipuri yolibanu padun hare ngasidi yamba sina thabak phangbagi mahau warangani haiduna mahau sporti dare madudagi gautam sum maha ki puri khawdagi paisa lothokhtuna panipuri yolibanu paduda paisa da piki matawudu uba matamda sporti di yamna ngakchaba haibadu waike madudagi gunda sing aduna khanaduna leribu wafam sing ngasidi nupa sina paisa ga thadaine Mahal nupisi lauduna pukhigadaba mali haidun hare wai luta matamda gunda aduna mahana panipuri ki paisa thadabai wani tawdabu aina mahapudi lauduribani haidun hare somna kanadi gautam su mayumda halakwa matamda haibadi nanda gi mayum maduda lakpa matamda nanda thabak phangde haibagi paw si taba matamda mapa adudi yam haraujaba haibadu waike madurigi mapana nangna haribadu karino amka hayu haidun hare madura majanu pas hariba gautam hare Bawang ngasi dai thabak phangle wahai duta matanda mapaduna mamitagi mapi taraduna hare wahai sing ngasi tana bagidamukta nangna ibo sahi tara henanga helakpani adabu ai ngasi de yam harawri haiduna hare madura mapana kablibai mong atu ubu matamda gautamna kariginu bawana na kablibadi haiduna hare mapaduna di laktiba gautam se machana panandani haiduna khanjari bani madura gi mapan hare masidi haraw nungai bagi pini ngasi de yam harawri haiduna mahana machana padura hare Mapaduna hare miyoiba haibase wakal nungaitaba matamda suma pitai aduga wakal nungaiba matamda suma pitarakpani ngasidi nangna aibu nungaibagi pirangni sinthalibasi haidun hare wahai duta matamda mama su mamitagi mapi thajare madudagi mama aduna ibungo law chak chathu law haidun hare maduda gautamna chakhumda yengbu matamda chak toknabagi kolik loina chakhaiduna leibagi mong adu uba matamda ima chak charoi ai puk thale mapandagi kari kari no maya machari hadna mahana mamadu hajan ke somna kandana nandana mahana gautam gi mayum da leiraduna dining table adu leiriba dis kodima adubo amukta chaba phangjada bagumna makhuna pare pare duna loina chake matawudu matamda mafam adu leiriba safe sing amsung mahaki secretary dudi ngakpana kam thengba haibadu waike maduri di mafam aduda makhoigi minai makok wariba mahakna ibokni haiduna khanjariba gautam gi mabok adu lai Manare kadawri bungo nang dingasi khutna charibadi haidun hare wahai duta matamda gautam saribanandan hare ibo yongoi khoina karigumba hotel gumla chatpa taragadi samus singasi mi amana ungchai amana muchopi maramaduna madu aina yam hainade karigumba aina khutna jajaba taragadi aina aigi isai khutcha khaktani chupchaturibasi maramaduna khutna charibani haidun hare wahai duta matamda mabu adudi ngaktingai adubo mahaki mapu ribanina Mana gautam sariba nandada karimta hajaba ngamjakhide adumak hoi phari haiduna makhoi chutumina lainaki mahal tawri mong adu ubu matamda gauradi yamna ngakpa haibadu waike habidi mahakti yamna chingnaki nanda gautam gi kala changaktuna punsida asumna chak chadri pukaloina pokhai tori haiduna gautam gi phamung adura long haithaki somna kandadi gautam di mahak chara helabanina haibidi chak chadrabanina ahing tumba yade maramaduna Chakumda kari kari leirigi haiduna mahak asum thirei mahana asum thirakpa matam aduda chakum madu makol thoktanaba honabani tawbutabu kolna matarakpadagi makol thoki tanjaduna mamalusu changai madurigi mamaduna hare kadawri ibungo nang chakla mataragadi imada hayu yadra maduda gautamna chak leitabaduda aina imada yetpa pamdabagi haikidabani haiduna hare wahai duta matamda mamaduna hare imung amada mama ama leiba taragadi macha amata chara hindabani haiduna mahakna machanupagi chak khara khaktuna thambadu puthorei amasung singphudagi yerum ama puthogaduna
ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯍꯧꯔꯒ ꯄꯤꯖꯈꯤ ꯄꯤꯖꯕ ꯃꯇꯝꯗꯁꯨ ꯃꯆꯥꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯁꯥꯃꯛꯀꯤ ꯃꯈꯨꯠꯅ ꯇꯣꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯏꯟꯕꯤꯈꯤ ꯅꯟꯗꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯆꯥꯛ ꯏꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯃꯤꯅꯥꯏꯁꯤꯡꯅ ꯆꯥꯛ ꯄꯤꯖꯗꯨꯅ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝꯗꯅ ꯕꯣꯔꯗꯤꯡꯗ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯅꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯃꯣꯏꯗ ꯈꯟꯖꯈꯤ ꯒꯧꯇꯝꯅ ꯅꯟꯗꯒꯤ ꯃꯃꯥ ꯑꯗꯨꯗ ꯋꯥꯈꯜ ꯍꯥꯏꯖꯈꯤ ꯏꯃꯥ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯄꯨꯟꯁꯤꯗ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯕ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯒꯧꯇꯝꯅ ꯅꯟꯗꯗ ꯐꯣꯟ ꯇꯧꯔꯛꯏ ꯕ꯭ꯔꯣ ꯏꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 30ꯈꯛ ꯏꯃꯥꯒꯤ ꯃꯈꯨꯠꯀꯤ ꯆꯥ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯥꯎꯒꯅꯤ ꯑꯗꯨꯕꯨ ꯆꯍꯤ 30 ꯆꯥꯔꯛꯄ ꯇꯥꯔꯒꯗꯤ ꯄꯨꯡꯈꯥ ꯈꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗꯅ ꯒꯧꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯝꯖꯔꯛꯏ ꯉꯔꯥꯡꯗꯤ ꯗꯤꯅꯔ ꯆꯥꯕ ꯃꯇꯝꯗ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯂꯩꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯕ ꯐꯪꯂꯦ ꯃꯤ ꯈꯛꯇꯅꯤ ꯑꯩꯅ ꯆꯥꯗ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯃꯨꯛꯇꯥꯗꯨꯗꯤ ꯑꯔꯣꯏꯕꯤ ꯇꯥꯒꯤ ꯐꯖꯩꯅꯦ ꯃꯗꯨꯅ ꯒꯧꯇꯝꯅ ꯃꯨꯛꯇꯥꯗꯨ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯃꯨꯛꯇꯥꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯨꯛꯇꯥꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯗꯛꯇ ꯅꯪꯒꯤ ꯅꯝꯕꯔ ꯀꯛꯊꯠꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯀꯛꯅꯤꯡꯉ ꯀꯛꯆꯁꯅꯨ ꯀꯩꯅꯣ ꯅꯨꯃꯤꯠ 30ꯅꯤꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯑꯗꯨꯝ ꯈꯪꯅꯔꯁꯨ ꯌꯥꯏ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯕꯁꯇꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯝꯗꯧꯕ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁ꯭ꯄꯣꯔꯇꯤꯔꯣ ꯃꯍꯥꯛꯇꯤ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯤꯅꯤꯗ ꯀꯔꯤꯒꯨꯝꯕ ꯗꯣꯂꯔ ꯂꯨꯄꯥ 10,000 ꯐꯪ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯐꯝ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯍꯦꯛꯇ ꯂꯨꯍꯣꯡꯉꯨꯒ ꯌꯥꯗꯣꯔꯤꯕ ꯅꯨꯄꯤꯅꯤ ꯑꯩꯗꯤ ꯁꯪꯁꯥꯔ ꯄꯨꯝꯕꯁꯤ ꯀꯣꯏꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯕꯁꯇꯤꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯁꯨ ꯌꯥꯗꯕꯅꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯇꯥꯏꯞ ꯅꯠꯇꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯁꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁ꯭ꯄꯣꯔꯇꯤꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯒꯤ ꯅꯟꯗꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯨꯛꯇꯥꯅ ꯑꯩꯕꯨ ꯋꯤꯀꯦꯟ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯅꯪꯒꯤ ꯀꯨꯁꯤꯅꯤ ꯆꯠꯅꯤꯡꯉ ꯆꯠꯂꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯅꯠꯇꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯁꯨ ꯄꯤꯊꯣꯛꯑꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯥꯛꯑꯕꯅꯤ ꯃꯨꯛꯇꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯨꯛꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯧꯇꯝꯁꯨ ꯁ꯭ꯄꯣꯔꯇꯤꯒ ꯅꯨꯡꯁꯤꯅꯔꯛꯄ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯃꯨꯛꯇꯥ ꯑꯃꯁꯨꯡ ꯅꯟꯗꯁꯨ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯧꯔꯥꯁꯨ ꯃꯨꯗ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯨꯗ꯭ꯔꯥꯗ ꯃꯍꯥꯛꯅ ꯒꯧꯇꯝ ꯑꯃꯁꯨꯡ ꯅꯟꯗꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯨꯗ꯭ꯔꯥꯅ ꯒꯧꯔꯥꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯁꯥꯃꯛꯀꯤ ꯍꯨꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯣꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯍꯧꯔꯛꯄꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯨꯞꯅ ꯁꯦꯟꯅꯕ ꯍꯧꯔꯛꯏ ꯒꯧꯇꯝꯗꯤ ꯏꯪꯂꯤꯁ ꯁꯣꯡ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯟꯗꯤꯌꯟ ꯁꯣꯡ ꯇꯥꯗꯨꯅ ꯗꯥꯟꯁ ꯇꯧꯔꯤꯕꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯖꯗꯕ ꯃꯑꯣꯡꯗ ꯇꯧꯔꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯔꯚꯤꯂꯦꯟꯁ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯈꯤꯕꯅꯤ ꯒꯧꯇꯝꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯧꯇꯝꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯧꯔꯥꯅ ꯍꯥꯏꯔꯛꯏ ꯒꯧꯇꯝꯅꯗꯤ ꯀꯔꯤꯒꯨꯝꯕ ꯆꯥ ꯊꯛꯀꯦ ꯍꯥꯏꯇꯥꯔꯒꯁꯨ 7-star ꯍꯣꯇꯦꯜ ꯆꯠꯂꯒ ꯆꯥ ꯊꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯙꯥꯕꯥꯗ ꯃꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯈꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨ ꯆꯠꯇꯨꯅ ꯑꯁꯨꯝ ꯊꯤꯕ ꯍꯨꯝꯕ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯑꯁꯤ ꯈꯪꯂꯛꯈꯤꯕꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯗ꯭ꯔꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯒꯧꯇꯝꯁꯤ ꯕꯁꯇꯤ ꯑꯗꯨꯗ ꯍꯥꯠꯇꯣꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯀꯅꯥꯝꯇꯅ ꯆꯤꯡꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯍꯥꯛꯅ ꯒꯧꯔꯥꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯨꯔꯤꯕꯗꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯝꯃꯤ ꯅꯣꯡꯃꯗꯤ ꯒꯧꯇꯝꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯄꯨꯗꯨꯅ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯏ ꯐꯤꯂꯝ ꯑꯗꯨ ꯆꯤꯔꯟꯖꯤꯕꯤꯒꯤ ꯐꯤꯂꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯤꯔꯟꯖꯤꯕꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯗꯧꯅ ꯂꯥꯠꯇꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯇꯤꯀꯦꯠ ꯑꯗꯨ ꯀꯛꯅꯕꯒꯤ ꯀꯤꯔꯤ ꯏꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯇꯤꯀꯦꯠ ꯀꯛꯅꯕꯒꯤꯗꯃꯛꯇ ꯒꯧꯇꯝꯕꯨ ꯇꯤꯀꯦꯠ ꯀꯛꯎꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯟꯈꯤ ꯒꯧꯇꯝꯁꯨ ꯑꯍꯥꯟꯕꯗꯗꯤ ꯇꯤꯀꯦꯠ ꯑꯗꯨ ꯂꯥꯏꯟ ꯂꯦꯡꯗꯨꯅ ꯀꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯄꯣꯔꯇꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯨꯗꯨꯅꯗ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯂꯛꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯇꯤꯀꯦꯠ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯁ꯭ꯄꯣꯔꯇꯤꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯏ ꯒꯧꯇꯝꯁꯨ ꯇꯤꯀꯦꯠ ꯂꯧꯕ ꯃꯅꯨꯡꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯏ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯆꯤꯔꯟꯖꯤꯕꯤꯒ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯈꯤ
ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯄ ꯉꯝꯕ ꯃꯤ ꯑꯃꯇꯪ ꯄꯥꯝꯃꯤꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯅꯟꯗꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯎꯈꯤ꯫ ꯅꯟꯗꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯅ ꯅꯟꯗꯥꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯗ ꯐꯣꯇꯣ ꯑꯃꯠꯇ ꯀꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯄꯥ ꯑꯗꯨ ꯆꯪꯉꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯅꯤ, ꯅꯪꯅ ꯀꯥꯞꯄ ꯍꯩꯔꯣꯏ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯣꯏꯅ ꯀꯥꯞꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯟꯗꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯆꯪꯉꯛꯏ꯫ ꯐꯣꯇꯣ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯐꯣꯇꯣ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯔꯝꯂꯗꯨꯅ ꯍꯥꯏꯕꯗꯤ ꯐꯣꯟ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯦꯜꯐꯤ ꯑꯃꯇꯪ ꯀꯥꯞꯃꯤꯟꯅꯁꯤꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯟꯗꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯣꯅꯝ ꯁꯥꯁꯣꯟ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯧꯇꯝ ꯂꯥꯛꯇꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯊꯥꯡ ꯁꯠꯇꯣꯔꯛꯏ꯫ ꯊꯥꯡ ꯁꯠꯇꯣꯔꯛꯄ ꯇꯥꯔꯒꯁꯨ ꯅꯟꯗꯅ ꯃꯈꯣꯏꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯃꯁꯨꯝ ꯐꯨꯊꯕꯗꯒꯤꯗꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯑꯣꯛꯇꯣ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯌꯨꯝ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯥꯗꯣꯔꯛꯏ꯫ ꯃꯄꯥ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯒ ꯂꯣꯏꯅꯅ ꯁ꯭ꯐꯨꯔꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯧꯇꯝꯅ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯅꯟꯗꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯅꯟꯗꯥꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁ꯭ꯄꯥ ꯇꯧꯗꯨꯅ ꯐꯣꯔꯦꯅꯔ ꯀꯌꯥ ꯑꯃꯔꯣꯝꯅ ꯃꯥꯂꯤꯁ ꯇꯧꯗꯨꯅ ꯂꯩ꯫ ꯅꯟꯗꯅ ꯍꯥꯏꯔꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕꯤꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯦ, ꯅꯪꯒꯤ ꯌꯦꯡꯅꯕ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯗꯨꯅ ꯅꯟꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯒꯧꯇꯝꯅ ꯍꯥꯏꯔꯦ, ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯒꯨꯟꯗꯥ ꯀꯌꯥ ꯑꯃꯔꯣꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏ, ꯃꯁꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯥꯜꯂꯤ꯫ ꯃꯗꯨꯅ ꯅꯟꯗꯅ ꯍꯥꯏꯔꯦ, ꯃꯐꯝ ꯑꯗꯨꯗ ꯕꯣꯏꯒꯤ ꯌꯦꯡꯅꯕ ꯀꯅꯥ ꯂꯩꯗꯣꯔꯤꯕꯅꯣ? ꯌꯦꯡꯅꯕ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯃꯤ ꯈꯛꯇꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯌꯦꯡꯅꯕꯕꯨ ꯀꯅꯥ ꯂꯩꯒꯅꯤ? ꯑꯩꯈꯣꯏꯒꯤ ꯌꯦꯡꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗꯅ ꯍꯥꯏꯔꯦ, ꯍꯣꯏ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯕꯤꯜꯂꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯌꯦꯡꯅꯕꯕꯨꯗꯤ ꯅꯠꯇꯦ, ꯁ꯭ꯐꯨꯔꯇꯤꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯡꯗꯛꯇ ꯑꯩꯒꯁꯨ ꯈꯟꯅ ꯆꯩꯅꯈ꯭ꯔꯕꯅꯤ, ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯅꯤꯡ ꯑꯃꯁꯨ ꯄꯤꯔꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯁꯨ ꯐꯣꯟ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯒꯧꯇꯝꯅ ꯕꯤꯜꯂꯨꯕꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯃꯥꯅ ꯕꯤꯜꯂꯨ ꯑꯗꯨꯕꯨ ꯂꯪꯁꯤꯜꯂꯤ꯫ ꯅꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯗꯨꯅ ꯒꯧꯇꯝꯅ ꯍꯥꯏꯔꯦ, ꯑꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯄꯅꯤ, ꯅꯈꯣꯏ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄ ꯆꯠꯂꯨꯕꯅꯤ, ꯇꯧꯕꯇꯕꯨ ꯅꯆꯥꯅꯨꯄꯥꯁꯤꯅ ꯌꯦꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯑꯩ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯕꯤꯜꯂꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯜꯂꯨꯒꯤ ꯃꯀꯣꯛꯇ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯒꯧꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯆꯞ ꯂꯦꯞꯅꯈꯤ꯫ ꯃꯗꯨ ꯒꯧꯇꯝꯅ ꯍꯥꯏꯔꯦ, ꯃꯍꯥꯛꯅ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯁ꯭ꯐꯨꯔꯇꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯩꯔꯦ, ꯉꯁꯤꯗꯤ ꯒꯨꯟꯗꯥ ꯊꯥꯔꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯂꯥꯎꯈꯠꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯦ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯟꯗꯛꯀꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯇꯩ ꯆꯥꯔꯣꯏ, ꯍꯟꯗꯛꯇꯤ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯏꯗꯅ, ꯃꯊꯪꯗꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯒꯧꯇꯝꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯦ, ꯑꯁꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯨ, ꯅꯆꯥꯅꯨꯄꯥ ꯍꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯖꯝꯐꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛꯇ ꯌꯨꯡꯁꯤꯜꯂꯤ꯫ ꯖꯝꯐꯠ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯌꯨꯡꯕ ꯃꯇꯝꯗ ꯖꯝꯐꯠ ꯑꯗꯨ ꯐꯦꯔꯦ ꯍꯥꯏꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯖꯝꯐꯠ ꯑꯗꯨ ꯌꯨꯡꯁꯤꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯕꯅ ꯊꯛꯊꯛ ꯅꯤꯡꯅꯈꯤ꯫ ꯑꯩꯒꯨꯝꯕ ꯃꯤ ꯑꯃ ꯍꯥꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯑꯃ ꯆꯪꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯑꯦꯔꯦꯟꯖ ꯇꯧꯕꯤꯒꯦ, ꯂꯣꯟ ꯂꯧꯅꯕ ꯁꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯧꯇꯝ ꯁꯥꯔꯤꯕ ꯅꯟꯗꯥꯁꯨ ꯃꯨꯛꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯨꯛꯗꯥꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯏꯔꯨꯖꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯨꯛꯗꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯉꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯨꯛꯗꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯁꯕꯥꯟ ꯅꯤꯡꯊꯤꯖꯔꯕ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯨꯛꯗꯥꯁꯨ ꯃꯍꯥꯛꯀꯤ ꯑꯆꯣꯠꯄ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯋꯜꯅ ꯇꯩꯊꯣꯛꯂꯗꯨꯅ ꯅꯟꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗꯅ ꯃꯨꯛꯗꯥ ꯍꯔꯥꯎꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯗꯤꯖꯦꯒꯤ ꯀꯣꯟꯁꯔꯠ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯇꯤꯀꯦꯠ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯗꯤꯖꯦ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯗꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅꯗꯤ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯟꯗ ꯅꯠꯇꯦ ꯒꯧꯇꯝꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛ ꯃꯄꯥꯟ ꯇꯣꯏꯅ ꯊꯣꯛꯏ꯫
ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯥꯏꯍꯧ ꯍꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯒꯧꯇꯝꯗꯤ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯃꯆꯥꯅꯤꯅ ꯅꯣꯡꯃꯇ ꯅꯣꯡꯗ ꯌꯥꯝ ꯀꯟꯅ ꯆꯣꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯗꯨꯗ ꯃꯤꯁꯤꯡ ꯐꯨꯅꯕ ꯃꯇꯝꯗ ꯅꯣꯡ ꯆꯨꯔꯛꯈꯤꯕꯅꯤ꯫ ꯅꯣꯡ ꯑꯗꯨ ꯆꯣꯠꯄꯗꯒꯤ ꯃꯍꯥꯛ ꯂꯥꯏꯍꯧ ꯇꯧꯈꯤꯕꯅꯤ꯫ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯧꯁꯤꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯅ ꯊꯛ ꯅꯤꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯐꯩꯖꯨꯞ ꯁꯨꯞꯆꯟꯕꯤꯔꯗꯨꯅ ꯃꯍꯥꯛ ꯅꯣꯡ ꯆꯣꯠꯂꯨꯕ ꯑꯗꯨꯅ ꯂꯥꯏꯍꯧ ꯍꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯈꯤ꯫ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁꯣꯏꯈꯤꯅꯤ ꯍꯥꯏꯕꯒꯤ ꯇꯠꯇꯅ ꯆꯩꯕ ꯇꯠꯇꯅ ꯐꯨꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯑꯅꯥꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯊꯛ ꯅꯤꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯃꯥꯅ ꯍꯥꯏꯔꯦ, ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯐꯒꯗꯕꯅꯤ꯫ ꯁꯤꯅꯦꯃꯥ ꯌꯦꯡꯐꯝ ꯑꯗꯨꯗ ꯅꯣꯡ ꯆꯣꯠꯂꯨꯕꯗꯒꯤ ꯅꯥꯔꯤꯕꯅꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯤꯗꯥꯛ ꯂꯧꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯄꯣꯔꯛꯏ꯫ ꯍꯤꯗꯥꯛ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄꯤꯖꯒꯦ ꯇꯧꯕ ꯃꯇꯝꯗ ꯒꯨꯂꯤꯗꯨ ꯐꯣꯡ ꯀꯥꯏꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨ ꯑꯦꯛꯁꯄꯥꯌꯔꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯃꯥ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯁꯤꯅ ꯍꯤꯗꯥꯛ ꯁꯥꯔꯛꯄ ꯃꯇꯝꯗ ꯑꯦꯛꯁꯄꯥꯌꯔꯤ ꯗꯦꯠ ꯑꯁꯤ ꯈꯔ ꯁꯥꯡꯅ ꯁꯥꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯤꯗꯥꯛ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯁꯥꯕ ꯍꯤꯗꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯝꯄꯅꯤ ꯑꯗꯨꯒꯤ CEO ꯑꯣꯏꯅ ꯍꯥꯞꯂꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯄꯥꯒꯤ ꯀꯝꯄꯅꯤꯅ ꯁꯥꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯌꯦꯡꯕ ꯉꯝꯖꯗ꯭ꯔꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯏꯪꯕꯗꯒꯤ ꯁꯥꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯈꯔ ꯅꯣꯏ ꯃꯈꯨꯠ ꯈꯔ ꯅꯣꯏ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯃꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯣꯡ ꯅꯣꯏꯗꯨꯅ ꯂꯩ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒꯧꯇꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯂꯥꯏꯍꯧ ꯂꯣꯏꯅ ꯍꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯏꯕꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯃꯥꯅꯦ ꯃꯄꯥꯅꯦ ꯃꯆꯟꯅꯨꯄꯤꯗꯨꯅꯦ ꯃꯍꯥꯛꯄꯨ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ, ꯌꯨꯝ ꯑꯗꯨꯗꯗꯤ ꯑꯩꯅ ꯍꯦꯛ ꯅꯥꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯍꯤꯗꯥꯛꯁꯤꯡꯅ ꯋꯥꯏ ꯆꯥꯏꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯥꯕꯁꯤ ꯅꯨꯡꯁꯤꯕꯅ ꯐꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯗꯨꯅ ꯂꯩꯈꯤ꯫ ꯅꯟꯗꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯁ꯭ꯄꯣꯔꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯁꯅꯥ ꯂꯨꯄꯥ ꯌꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯅ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯄꯣꯔꯇꯤꯗ ꯐꯣꯟ ꯑꯗꯨ ꯄꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁ꯭ꯄꯣꯔꯇꯤꯅ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯇꯣꯏꯅꯣꯅꯦ, ꯑꯩꯈꯣꯏ ꯕꯕꯥ ꯑꯣꯏꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗꯗꯤ ꯅꯟꯗ ꯁꯥꯔꯤꯕ ꯒꯧꯇꯝꯅ ꯍꯥꯏꯔꯦ, ꯅꯪ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯄꯣꯔꯇꯤꯅ ꯍꯥꯏꯔꯦ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯗꯤ ꯅꯣꯡꯃꯇ ꯊꯣꯛꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏ, ꯑꯩꯉꯣꯟꯗꯒ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯔꯤꯕ ꯖꯒꯥꯗ ꯂꯥꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯁꯇꯃꯔ ꯑꯗꯨ ꯃꯃꯥꯟꯅꯕꯤꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛ ꯅꯟꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯅꯟꯗꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯅꯟꯗꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯃꯥ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯃꯤꯠꯃꯥꯡꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯕꯕꯥꯅ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗ ꯈꯣꯡꯅ ꯑꯁꯨꯝ ꯆꯠꯄꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯕꯕꯥꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯃ ꯂꯩꯅꯤꯡꯕꯁꯤ, ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯖꯗꯦ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯅ ꯅꯟꯗꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯇꯣꯂꯣꯞ ꯑꯗꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯈꯔ ꯂꯧꯊꯣꯛꯑꯦ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤ EMIꯗ ꯂꯧꯕꯅꯤ꯫ ꯂꯣꯟ ꯑꯗꯨꯁꯨ ꯑꯩꯅ ꯁꯤꯡꯗꯣꯔꯤꯕꯅꯤ, ꯕꯕꯥꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯁꯨ ꯃꯕꯨꯡꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁ꯭ꯄꯣꯔꯇꯤꯗꯤ ꯒꯧꯇꯝ ꯁꯥꯔꯤꯕ ꯅꯟꯗꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯁꯣꯝꯅꯥꯀꯟꯗꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯤꯒꯤꯗꯤ ꯄꯩꯁꯥ ꯇꯣꯜꯂꯦ ꯍꯥꯏ, ꯒꯥꯔꯤꯒ ꯂꯩꯗꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯣꯐꯤꯁꯇꯒ ꯆꯠꯇꯅ ꯄꯩꯁꯥ ꯇꯥꯜꯂꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯀꯣꯏꯐꯨ ꯐꯨꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯗꯤ ꯒꯥꯔꯤꯒ ꯂꯩꯗꯨꯅ ꯄꯤꯔꯤꯕꯅꯤꯅꯦ, ꯍꯧꯖꯤꯛꯅ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯋꯥ ꯇꯥꯔꯕꯗꯤ ꯑꯗꯨꯃꯛ ꯃꯥꯡꯖꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯥꯟꯅꯗꯦ, ꯌꯨ ꯊꯛꯎꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯒꯥꯔꯤꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ
gari si naha oringai matamdari thorokpanine adubu hojikpu hairijala khangdeni haiduna gari tu da tongkhali madrugidi machana pasu kadawe heroidino thaukatroge haduna machana pana maringda tonglaga mapaga makhoini gari thauduna samacham lai makhoini gari thauduna lakpa matamda numit takhe mapana haraklibasi namasu nomadi gari si tenki phul hanjaladuna amutadi koiba pupitare mamangdagi mahagasi aina koiba sumbu pubiraktabni haiduna wali samasum sanadun lai makhoini na samasum sanadun lakpa matamda makhoina thoroktiba gari machadu gari achobam na thomdali maduragidi Gautam amasung mapadu overbridge aduragi tare overbridge aduragi tarapum matamda Gautamdi kaina sokte adubu mapadudi ahal oirabani na khara sokhi hospitalize tokhi hospital yorpum matamda mama amasung machanapi dudi pakhatpana loikhi adubu doctor na thoidongnadi sokte fracture kharadi oire haduna hare mama laktuna kadawre haduna hangi madura machana pana ima thoidongna kasu tawbanatida khara fracture tawbani nongni da yumda puthaba yani haduna hare wahayuta matamda mamana aikogi punsi si kitangdi nungai yai farabazala haduna khanjarabani adu ishona masi yadaba mali haduna mama du kapchaki mama du gi matobudu uruba matamda nanda sariba Gautamdi wakhal yamna nungai taba habadu waiki asum tawduna mapa du hospitalize tawduna makong adu plaster yetuna leiki Gautam su mapa du bu yengladuna mamang thakta mahana haikiba wari du nichangai sahi kumanga muti nang khongla chatuna lae maramaduna hojiti aichu paisa talabanina gari si thausi haduna mapa haikibado nichangai mapa asengwa mangna tabatarakasu maha mamitagi mapi tarakpati lepkhide madudagiri Gautamna nandabusu mahana phone tawduna kaukhi maduragiri nandana hospital gi mathakta leire haduna message thare asum tawduna Gautam su nanda unaba lai nanda su mafam maduna mamai loraduna lai maduragiri Gautam hare nang yenaba kana le natragana aikhoini si onthoknare habsi kana gumbam na khanglaba jala yengnabasi nangi natragana agi soidna oirangani haiduna Gautam hare madu oitaragadi kamai tawgani haduna nandana pakatna hare nandi Gautam hare nakoina pada attack tawroklibasi kana tawrokliba jano aina bilugi mayum chalaga bilubusu phorui makoina laman khonglakliba jala natragana G group ki hu chelaba mudra haiduna ori bijala haiduna hare madu suwaram yai haiduna nandana hare madurugiri nandana yamna pakana hare masigi thabasi tawthoase akhoi numit 30 gi agreement ama tawnabado madu loselasi nangsu nangi na yumda chalo aichu aigi yumda chalage karigumba ai siba taragadi akhoi imai paduna adumuk adjust tawkini adubu karigumba nang siba taragadi nangi na pana akhoi imungbu akhoi imung yubabu thuune akhoi basti du full tana nai khaikini haiduna hare wahaidu ta matamda Gautam hare masida thoidona kadawai waningai oiduribano numi humni khatangai redana nityagi engagement ri ai lerage luhongmuduna nang adum lairsu yai numi humni ta sungara basibu kadawrage kasu toro haiduna hare wahaidu ta matamda nandan hare numi humni gi kasu toro habigi wanatini nangona karigumbam thok taragadi kamai tawguni haiduna hare wahaidu ta matamda Gautamna aingonda karimta thoi karisu toroi akoi babadi kamai tawri haiduna nandan hangi madura Gautamna nakoi bababu aina tekta kaidna basenagani nang karimta khanganu haiduna hare madudagi nanda sariba Gautamna nandagi mapa adubu ningthina seba tawkhi phajana macha amagumna seba tawre nongmadi mahaki mapa su naba phari haduna hospital dagi discharge tawre madudagi makhoi ahumsu okto tongaduna mayumda lai mayumda lakpa matamda mapa madura laikai gi nupi mana ije chatya loidi hayeng lakani habdu ngasi laklibasina kamai tawribano haiduna hangi madura nandagi mawan hare hospital ki manam madu hainadi haibagi akhoi nongmo chenkhalaga laklabani pare pare haramdana mafam maduragi mahaksu satke maduragi nandagi mamasu imung aduna changi haduna thong adu hange tawi yum madugi mai adu hek thanba matamda nakanda leiriba hoarding adu pokhairatuna hoarding adu mayumda tage tawi tanja aduna Gautam chencheladuna nandagi mama mapa machanapi dubu mafam maduragi chingthore maduragi yum madu pungkai kai ki tawriba matawadu uba matamda Gautamdi pungangakpa haibadu waiki मान अकोइबदा करी करी लेबनो हादुना असमसम चेक तवे मफम मदुरा लेकाई मिसिंग लाक्तुना नकोइदी असो पंजाव होतब नत्रा हादुना हंगे मदुरा ममालसु कलिमतदी याहोद्रे हादुना यामना चनिंग तान हजरे मकोचु थोलिब थौदो असी यामना दिंगक्लिबनी अदबु थवाई हिंगोबगी शांति खरा फंगजबनी गौतमना अकोइबदुदा करी करी लेरिबनो हादुना असमसम चेक तवे मदुरगिदी माना फोन अदु लथोलदुना नंददा फोन तवे मान नंददा याम थुन उनसी हादुन हरे मकोइनी न वारी सानदरिबगी मोंग अदु
ꯃꯄꯥꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯅꯟꯗꯁꯨ ꯒꯧꯇꯝ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯅꯪꯅ ꯑꯩ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯟꯗꯗ ꯍꯪꯉꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯒꯧꯇꯝꯗ ꯅꯟꯗꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯦ ꯊꯤꯌꯦꯇꯔ ꯑꯗꯨꯗ ꯍꯥꯠꯄ ꯂꯥꯛꯂꯤꯕꯗꯨ ꯅꯪ ꯅꯠꯇꯦ ꯑꯩꯅꯤ ꯑꯗꯨꯒ ꯕꯕꯥꯒ ꯑꯩꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯥꯔꯤꯗ ꯊꯣꯝꯂꯛꯂꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯊꯣꯝꯍꯟꯕꯅꯤ ꯃꯗꯨꯗ ꯑꯩ ꯑꯁꯤ ꯍꯤꯡꯍꯧꯕꯗꯒꯤ ꯅꯪꯅ ꯐꯠꯈꯤꯗ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯅꯁꯥꯃꯛꯅ ꯇꯧꯅꯤꯡꯕꯗꯒꯤ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯣꯔꯗꯤꯡ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯑꯩꯅ ꯇꯥꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯟꯗꯅ ꯌꯥꯝꯅ ꯉꯛꯁꯤꯟꯅꯅ ꯍꯪꯉꯤ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯨꯁꯨ ꯅꯪꯅ ꯕꯤꯂꯨꯗ ꯇꯥꯏꯅꯈꯤ ꯑꯗꯨꯒ ꯐ꯭ꯂꯥꯏꯑꯣꯚꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯨꯁꯨ ꯅꯪꯅ ꯃꯨꯗ꯭ꯔꯗ ꯇꯥꯏꯅꯩ ꯃꯗꯨꯗꯒꯤꯗꯤ ꯉꯝꯃꯛꯇꯗꯨꯅ ꯅꯪꯅ ꯍꯣꯔꯗꯤꯡ ꯑꯗꯨꯕꯨ ꯇꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯅꯪꯕꯨ ꯁꯣꯟꯂꯣꯛꯆꯔꯕꯣ ꯀꯩꯗꯧꯕꯩꯗꯃꯛꯇ ꯑꯩꯅ ꯍꯣꯔꯗꯤꯡ ꯑꯗꯨꯕꯨ ꯇꯥꯍꯜꯂꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯆꯦꯟꯗꯨꯅꯁꯨ ꯅꯪꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯣꯝ ꯑꯗꯨꯗ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯃꯃꯤ ꯇꯥꯗꯨꯅ ꯂꯩ ꯈꯣꯡꯒꯨꯜ ꯑꯗꯨꯗ ꯏꯔꯤꯕꯗꯨ ꯖꯤꯝꯃꯤ ꯆꯨ ꯍꯥꯏꯗꯨꯅ ꯏ ꯑꯩꯒꯤ ꯈꯣꯡꯎꯞꯀꯤ ꯕ꯭ꯔꯦꯟꯅꯤ ꯕꯁꯇꯤ ꯑꯗꯨꯗꯕꯨ ꯑꯩꯒꯤ ꯈꯣꯡꯎꯞꯀꯤ ꯕ꯭ꯔꯦꯟ ꯇꯣꯡꯒꯗꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯅꯪ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯈꯠꯇꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯦ ꯄꯩꯁꯥꯒꯤꯗꯃꯛꯇꯅꯤ ꯄꯩꯁꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯅꯤꯡꯊꯧꯒꯨꯝꯅ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯗꯤ ꯈꯪꯕ ꯉꯝꯃꯣꯏ ꯒꯧꯇꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯅꯪꯒꯤ ꯅꯁꯥꯒꯤ ꯅꯤꯉꯣꯟꯗꯕꯨ ꯈꯪꯖꯗꯦꯅꯦ ꯍꯥꯏꯐꯦꯠꯇꯪ ꯂꯥꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯏ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤ ꯀꯧꯕꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯂꯥꯏꯔꯕꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯏꯔꯨꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯋꯔ ꯃꯈꯥꯗ ꯍꯦꯛꯇ ꯂꯦꯞꯄ ꯃꯇꯝꯗ ꯏꯁꯤꯡ ꯇꯥꯔꯛꯏ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯅꯪꯒꯤ ꯐꯃꯨꯡ ꯑꯗꯨ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯅ ꯑꯄꯥꯝꯕꯇ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯅ ꯅꯨꯃꯤꯠ 30ꯅꯤ ꯈꯛꯇ ꯅꯠꯇꯦ ꯄꯥꯝꯂꯤꯕꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯑꯩꯅ ꯍꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯅ ꯃꯤ ꯑꯃꯒ ꯊꯦꯡꯅꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤ ꯑꯗꯨ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯃꯨꯗ꯭ꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯗ꯭ꯔꯥ ꯑꯃꯁꯨꯡ ꯒꯧꯔꯥꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯅ ꯒꯧꯇꯝꯕꯨ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯌꯥꯝꯅ ꯐꯖꯔꯤꯅꯤ ꯃꯍꯥꯛ ꯍꯥꯠꯄꯒꯤ ꯕꯗꯅꯥꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯎꯔꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯖꯦꯜ ꯊꯥꯖꯤꯟꯕ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯥꯜꯗꯤꯞꯁꯇ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯁꯨ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯗ꯭ꯔꯥꯅ ꯃꯗꯨꯗꯤ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤꯜꯚꯔ ꯁ꯭ꯄꯨꯟ ꯇꯧꯔ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯇꯦꯕꯜ ꯁ꯭ꯄꯨꯟ ꯇꯧꯔ ꯄꯣꯛꯂꯛꯄꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯒꯧꯇꯝ ꯍꯥꯠꯄ ꯃꯇꯝꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯩꯅ ꯃꯄꯨ ꯑꯣꯏꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯒ ꯂꯨꯍꯣꯡꯂꯒ ꯅꯪꯅ ꯑꯩꯒꯤ ꯏꯀꯨꯕꯣꯛ ꯑꯣꯏꯔꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨ ꯑꯗꯨꯗꯤ ꯑꯩꯅ ꯀꯩꯗꯧꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯒꯧꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯅꯕ ꯄꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯧꯇꯝ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤ ꯃꯁꯤꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯅꯪꯗꯤ ꯃꯃꯥꯡꯊꯛꯇ ꯁꯤꯅꯤꯡꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯁꯨꯁꯥꯏꯗꯄꯨ ꯑꯣꯏꯔꯣ ꯃꯔꯗꯔꯕꯨ ꯑꯣꯏꯔꯣ ꯁꯤꯕ ꯆꯞ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯡꯅ ꯁꯨꯝ ꯆꯠꯄꯗꯒꯤ ꯍꯟꯗꯛꯇ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯖꯔꯛꯇꯨꯅ ꯒꯥꯔꯤ ꯑꯃ ꯊꯧꯖꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯄꯥ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅ ꯑꯃꯨꯛ ꯒꯧꯇꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯑꯁꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯒꯨꯝꯅ ꯌꯣꯛꯂꯛꯈꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯆꯥꯔꯁꯨ ꯅꯥꯏ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯄꯨꯛ ꯊꯟꯅ ꯆꯥꯎ ꯍꯥꯏꯕꯁꯤ ꯇꯝꯗ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯄꯥꯗꯨꯁꯨ ꯆꯩꯁꯨ ꯑꯃ ꯁꯨꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯂꯛꯏ ꯐꯩꯅꯦ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯕꯨꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯃꯔꯥꯜ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯤꯕ ꯑꯁꯤꯅꯅꯤ ꯃꯈꯣꯏꯗꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯊꯣꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯒꯤ ꯊꯃꯣꯏꯗꯗꯤ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯖꯣꯔꯣ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯅꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯍꯧꯖꯤꯛ ꯁꯨꯝꯅꯇꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯒꯧꯇꯝꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯟꯗꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤ ꯊꯃꯣꯏꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯅꯪꯒꯤꯗꯃꯛꯇ ꯁꯤꯕ ꯉꯝꯒꯅꯤ ꯅꯆꯥꯅꯨꯄꯥꯒꯤ ꯈꯜꯂꯒ ꯅꯪꯁꯨ ꯁꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯝꯅ ꯍꯥꯏꯕ ꯉꯝꯃꯤ ꯃꯗꯨꯗ ꯅꯟꯗꯅ ꯍꯥꯏꯔꯛꯏ
ꯍꯣꯏ ꯑꯩꯁꯨ ꯃꯃꯥꯡꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯗꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯈꯤꯕ ꯄꯩꯁꯥꯅ ꯃꯤꯑꯣꯏꯕꯁꯤ ꯍꯣꯡꯍꯜꯂꯦꯕꯁꯤ ꯆꯨꯝꯕꯖꯥꯠꯅꯤ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯒꯤꯗꯃꯛꯇ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯦ ꯇꯧꯔꯝꯃꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯑꯦ ꯄꯩꯁꯥꯁꯦ ꯑꯐꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯔꯦꯛꯇꯔ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯅꯌꯥ ꯅꯨꯄꯥꯗꯨꯕꯨ ꯅꯨꯡꯁꯤꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯋꯨꯡꯄꯣꯠ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯄꯩꯁꯥꯅꯤ ꯅꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯊꯕꯛ ꯇꯧꯗꯕꯒꯤ ꯅꯠꯇ꯭ꯔꯥ ꯃꯗꯨꯁꯨ ꯄꯩꯁꯥꯅꯤ ꯑꯗꯨꯒ ꯏꯃꯥꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯍꯤꯡꯕꯒꯤꯅꯤ ꯃꯗꯨꯁꯨ ꯄꯩꯁꯥꯅꯤ ꯃꯗꯨꯒꯤꯗꯤ ꯅꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯇꯦꯜꯗ ꯄꯤꯔꯤꯕ ꯇꯤꯞ ꯐꯤ ꯊꯤꯔꯤꯕ ꯃꯤꯡ ꯆꯜꯂꯤꯕ ꯑꯃꯁꯨꯡ ꯑꯣꯐꯤꯁꯇ ꯊꯕꯛ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯤꯅꯔꯤꯕꯁꯤꯡ ꯑꯁꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯆꯦꯖꯦꯠ ꯑꯁꯤꯅ ꯁꯥꯟꯅꯕ ꯂꯤꯂꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥ ꯍꯥꯏꯔꯤꯕ ꯆꯦꯖꯦꯠ ꯑꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯁꯨ ꯅꯟꯗꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯟꯗꯗ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯏ ꯃꯇꯧ ꯑꯗꯨ ꯅꯟꯗꯅ ꯈꯪꯂꯛꯄꯗꯒꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯕꯣꯇꯜ ꯑꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯉꯛ ꯑꯗꯨꯗ ꯊꯝꯃꯗꯨꯅ ꯃꯄꯥ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯗ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯨꯅ ꯀꯧꯔꯛꯄꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯏꯄꯥ ꯑꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯁꯨ ꯃꯍꯥꯛꯀꯤ ꯌꯣꯠꯆꯩ ꯑꯗꯨ ꯊꯥꯗꯈꯤ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯤ ꯒ꯭ꯔꯨꯞꯀꯤ ꯃꯄꯨ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯄꯥ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯆꯠꯂꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯏ ꯇꯥꯔꯛꯄꯁꯨ ꯂꯦꯞꯈꯤꯗꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯧꯇꯝꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯟꯗꯅ ꯑꯩꯒꯤ ꯏꯄꯥꯒꯤꯗꯃꯛꯇ ꯅꯪꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯔꯤꯕꯅꯤꯅꯦ ꯑꯉꯛꯄꯅꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯗꯨꯅ ꯁꯨꯃꯛ ꯆꯠꯈꯤ ꯈꯤꯇꯪ ꯂꯥꯞꯊꯣꯔꯛꯄꯗꯒꯤꯗꯤ ꯃꯄꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯒꯧꯇꯝꯁꯨ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯄꯥ ꯑꯗꯨꯕꯨ ꯆꯤꯡꯈꯠꯄꯤꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯑꯗꯨꯅ ꯒꯧꯇꯝꯗ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯥꯠꯅꯤꯡꯕ ꯇꯥꯔꯕꯁꯨ ꯈꯨꯗꯛꯇ ꯍꯥꯠꯄ ꯉꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯆꯟꯅꯨꯄꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯅꯪꯅ ꯁꯤ ꯐꯅꯤ ꯍꯥꯏꯕ ꯊꯕꯛꯇꯨ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯧꯇꯝ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯄꯥ ꯑꯃꯁꯨꯡ ꯒꯧꯇꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯟꯅꯨꯄꯤꯗ ꯇꯝꯃꯤ ꯁ꯭ꯄꯣꯔꯇꯤꯁꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯨꯝꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯨꯛꯇꯒꯤ ꯄꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯗꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯃꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯂꯥꯏꯔꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯁꯥꯕ ꯑꯣꯟꯈꯤꯕꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯅꯨꯡꯗ ꯑꯐꯕ ꯈꯔꯗꯤ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯟꯗꯕꯨ ꯑꯩꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯟꯗꯤꯠ ꯂꯥꯏ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤ ꯊꯣꯡ ꯊꯤꯜꯂꯛꯄꯗꯒꯤꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯟꯈꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯟꯕꯗꯒꯤ ꯅꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯂꯥꯛꯑꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯟꯗꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯉꯛꯇꯨꯅ ꯌꯦꯡꯅꯈꯤ ꯃꯄꯥꯅꯗꯤ ꯅꯈꯣꯏꯅ ꯐꯥꯕ ꯂꯥꯛꯂꯤꯕꯁꯤ ꯃꯤ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯟꯗꯅ ꯕꯤꯂꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯕꯤꯂꯨꯒ ꯐꯨꯅꯈꯤ ꯑꯃꯁꯨꯡ ꯕꯤꯂꯨꯕꯨ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯗ ꯂꯦꯡꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯌꯥꯝꯅ ꯎꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯅꯟꯗꯅ ꯕꯤꯂꯨ ꯍꯥꯠꯂꯝꯃꯒ ꯄꯨꯂꯤꯁꯅ ꯐꯥꯕꯗꯒꯤ ꯃꯍꯥꯛ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯣꯡꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯁꯅꯨꯄ꯭ꯔꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯒ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯇꯥꯍꯟꯗꯕꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯑꯩꯅ ꯌꯥꯒꯗ꯭ꯔꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯛꯇꯕꯒꯤ ꯋꯥꯅꯤ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯨꯗ꯭ꯔꯥꯁꯨ ꯅꯟꯗꯒ ꯌꯥꯅꯔꯕꯅꯤꯅ ꯃꯨꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤ ꯐꯣꯛꯁꯇ ꯐꯣꯡꯕꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ
ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯜꯗꯤꯞꯁꯇꯁꯨ ꯃꯤ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯒꯧꯔꯥꯅ ꯑꯗꯨꯃꯛ ꯊꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯣꯔꯄꯣꯔꯦꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯒꯧꯔꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯁꯪꯁꯥꯔꯁꯤꯅ ꯈꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨ ꯄ꯭ꯔꯁꯥꯗꯅ ꯑꯩ ꯀꯔꯤꯝꯇ ꯇꯧꯔꯣꯏ, ꯑꯩ DIGꯗ ꯐꯣꯟ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯌꯦꯡꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯒꯧꯇꯝ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ꯫ ꯒꯧꯇꯝꯁꯨ ꯑꯁꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯧꯇꯝ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯒꯧꯇꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯧꯇꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯒꯧꯇꯝꯅ ꯃꯍꯥꯛ ꯑꯁꯤ ꯅꯟꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯕꯁꯇꯤꯗꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯨꯗ꯭ꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯅꯪꯒꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯇꯟꯕꯗꯒꯤ ꯅꯕꯥꯅꯤ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯅꯕꯥꯅꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯛ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯨꯗ꯭ꯔꯥꯅ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯐꯤꯂꯝꯒꯨꯝꯕ ꯀꯌꯥꯃꯔꯨꯝꯁꯨ ꯐꯣꯡꯈ꯭ꯔꯕꯅꯤ, ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯇꯧꯔꯤꯕꯁꯤꯕꯣ, ꯅꯆꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯕꯣꯛ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯣꯛꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯕ꯭ꯔꯥ? ꯃꯗꯨꯗꯒꯤꯗꯤ ꯒꯧꯔꯥꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯣꯛꯇꯔꯒ ꯀꯧꯔꯒ DNA ꯇꯦꯁ ꯇꯧꯁꯤꯒ ꯍꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯕꯣꯛ ꯑꯣꯏꯔꯤꯕ ꯃꯤꯅꯥꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ, ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯧꯇꯝ ꯕꯥꯕꯥ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯁꯥꯅꯗꯤ ꯃꯁꯛ ꯈꯪꯒꯅꯤꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯕꯨꯃꯔꯕꯨ ꯀꯧꯔꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯁꯦꯡꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯨꯃꯔ ꯀꯧꯈꯤ꯫ ꯕꯨꯃꯔꯁꯨ ꯑꯍꯥꯟꯕꯗꯗꯤ ꯅꯟꯗꯗ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯒ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ꯫ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯜꯂꯨꯕꯁꯤ ꯒꯧꯇꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ꯫ ꯇꯧꯕꯇꯕꯨ ꯕꯨꯃꯔ ꯑꯗꯨ ꯅꯟꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯟꯗꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯁꯥꯟꯅꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯒꯧꯇꯝꯕꯨ ꯃꯃꯥ ꯃꯄꯥ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯧꯔꯥꯗ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯒꯧꯔꯥꯅ ꯐꯨꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯟꯗꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯆꯦꯟꯖ ꯇꯧꯕ ꯉꯝ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯍꯨꯏꯗꯨꯗꯤ ꯀꯩꯗꯧꯕꯒꯤ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯕꯨꯃꯔ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯇꯨꯅ ꯑꯇꯣꯞꯄ ꯕꯨꯃꯔꯒ ꯆꯞ ꯃꯥꯟꯅꯕ ꯍꯨꯏ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯌꯣꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯨꯏ ꯕꯨꯃꯔ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯅꯦꯛꯄ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝ ꯀꯧꯈꯤ꯫ ꯑꯅꯦꯛꯄ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯒꯧꯇꯝꯕꯨ ꯍꯥꯠꯇꯣꯛꯆꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯒꯧꯇꯝꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯆꯤꯛꯄ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯒꯧꯇꯝꯕꯨ ꯒꯟ ꯄꯣꯏꯟꯗ ꯅꯝꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯛꯇꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯖꯤꯜꯂꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯂꯪꯁꯤꯟꯈꯤ꯫ ꯅꯣꯡꯃꯩꯗꯨ ꯑꯣꯛꯂꯗꯨꯅ ꯒꯧꯇꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯂꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯁꯥꯕ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯨꯛꯇꯥꯅ ꯒꯥꯔꯤꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯏ꯫ ꯒꯧꯇꯝꯅ ꯃꯨꯛꯇꯥꯗ ꯅꯪꯅ ꯑꯩꯁꯤ ꯒꯧꯇꯝꯅꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯃꯇꯝ ꯈꯔꯗꯒꯤ ꯑꯩꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯏ꯫ ꯃꯃꯥꯡꯊꯛꯇꯗꯤ ꯑꯩꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯅ ꯗꯥꯏꯜ ꯇꯧꯕꯒꯤ ꯅꯝꯕꯔꯅ ꯑꯌꯥꯝꯕ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯪꯒꯤ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕꯒꯤꯅ ꯑꯅꯝꯕ ꯌꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃ ꯕꯕꯥꯅꯦ, ꯒꯧꯔꯥꯅꯦ, ꯅꯟꯗꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯦꯡꯅꯩ꯫ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏ ꯐꯥꯎꯕ ꯍꯣꯡꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯛꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯍꯪꯉꯤ꯫ ꯊꯧ ꯍꯥꯏꯗꯨꯅ ꯃꯨꯛꯇꯥꯅ ꯃꯥꯏꯀꯩ ꯇꯥꯛꯂꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯋꯦꯌꯔꯍꯥꯎꯁ ꯑꯃꯗ ꯂꯥꯛꯈꯤ꯫ ꯋꯦꯌꯔꯍꯥꯎꯁꯇ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯨꯛꯇꯥꯒꯤ ꯃꯄꯥꯅ ꯁ꯭ꯄꯣꯔꯇꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯋꯦꯌꯔꯍꯥꯎꯁꯇ ꯊꯝꯃꯝꯕꯅꯤ꯫ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯅꯟꯗꯗ ꯇꯧꯍꯟꯕꯅꯤ꯫ ꯅꯟꯗꯅ ꯃꯈꯣꯏꯒꯤ ꯖ꯭ꯋꯦꯂꯔꯤ ꯁꯣꯞ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁ꯭ꯄꯣꯔꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯒꯧꯇꯝ ꯂꯥꯛꯇꯨꯅ ꯁ꯭ꯄꯣꯔꯇꯤꯕꯨ ꯀꯜꯂꯤ꯫ ꯁ꯭ꯄꯣꯔꯇꯤꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕꯒꯤ ꯍꯔꯥꯎꯔꯗꯨꯅ ꯒꯧꯇꯝꯗ ꯀꯣꯟꯁꯤꯟꯖꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯟꯗꯥ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯒꯧꯇꯝꯗ ꯀꯣꯟꯁꯤꯟꯖꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯨꯛꯇꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ
ꯃꯇꯝ ꯑꯃ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯃꯤꯠꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯊꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯊꯟꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯊꯟꯗꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯛꯇꯥꯒꯤ ꯃꯄꯥ ꯃꯨꯇ꯭ꯔ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯒ ꯍꯥꯏꯔꯛꯏ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯦꯅ ꯄꯥꯡꯂꯤꯕ ꯅꯨꯄꯥꯗꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯪꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯃꯝꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯨꯛꯇꯥꯅ ꯍꯥꯏꯔꯛꯏ ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯇꯟꯖꯥꯗꯨꯗ ꯅꯟꯗꯥꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯀꯣꯆꯤ ꯑꯃꯅ ꯃꯨꯗ꯭ꯔꯥꯒꯤ ꯃꯅꯒꯟꯗ ꯂꯦꯡꯈꯤ ꯑꯃꯁꯨꯡ ꯃꯨꯗ꯭ꯔꯥꯕꯨ ꯍꯥꯠꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛꯄ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯒꯧꯔꯥꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯤ 3 ꯌꯦꯟꯅꯔꯝꯒꯗꯕꯗꯨ ꯃꯤ 2 ꯈꯛꯇꯪ ꯌꯦꯟꯅꯔꯗꯕꯅꯤ 이번이ꯈꯛ ꯌꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯒꯧꯇꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯤ ꯍꯥꯠꯄꯁꯤ ꯂꯦꯞꯈꯤꯔꯣꯏꯗꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯅ ꯀꯌꯥꯝ ꯍꯥꯠꯈꯤꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯤ ꯍꯥꯠꯄꯁꯤ ꯅꯪ ꯁꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ 30 ꯄꯤ ꯌꯨꯝ 2ꯅꯤ ꯌꯨꯝ 2ꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯕ ꯉꯝꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯈꯛꯇꯅ ꯁꯪꯁꯥꯔ ꯑꯁꯤ ꯖꯣꯏ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤꯅꯖꯕ ꯏꯃꯥꯟꯅꯕꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ 이몽 ꯃꯅꯨꯡ ꯂꯩ ꯅꯪꯒꯤꯗꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅ ꯖꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯅꯪ ꯍꯟꯕ ꯂꯩꯔꯣꯏꯗꯕ꯭ꯔꯥ ꯉꯁꯤꯗꯤ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯕ ꯇꯥꯔꯦꯅ ꯅꯪꯒꯤ ꯅꯀꯣꯛꯇꯒꯤ ꯄꯩꯁꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯟꯗꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯒꯧꯔꯥꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯃꯗꯨꯒꯤ ꯅꯟꯗꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯇꯣꯛꯈꯣ ꯑꯩꯒꯤ ꯌꯨ ꯑꯁꯤ ꯊꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯒꯧꯇꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯒꯧꯔꯥꯁꯨ ꯁꯣꯛꯇꯨꯅ ꯂꯩꯈꯤ ꯒꯧꯇꯝ ꯑꯃꯁꯨꯡ ꯒꯧꯔꯥ ꯑꯗꯨ ꯐꯨꯅꯔꯤꯕ ꯑꯗꯨ ꯕꯁ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯍꯥꯏꯕꯗꯤ ꯕꯁ ꯑꯗꯨ ꯌꯥꯗꯕꯒꯤ ꯁꯦꯝꯗꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯁ ꯑꯗꯨ ꯇꯥꯍꯜꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯟꯗꯅ ꯒꯧꯔꯥ ꯑꯃꯁꯨꯡ ꯒꯧꯇꯝ ꯑꯁꯤ ꯍꯥꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯃꯁꯨꯡ ꯄ꯭ꯔꯣꯄꯔꯇꯤ ꯑꯁꯤ ꯃꯥꯒꯤ ꯈꯛꯇ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯧꯈꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯒꯧꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯑꯁꯤ ꯁꯨꯡꯁꯤ ꯁꯤꯕ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯐꯨꯅꯔꯛꯏ ꯁꯨꯝ ꯐꯨꯅꯔꯛꯄꯗꯒꯤꯗꯤ ꯅꯟꯗꯅ ꯑꯍꯥꯟꯕꯗꯗꯤ ꯂꯥꯛꯆꯔꯝꯃꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯑꯃꯨꯛ ꯂꯥꯛꯆꯔꯛꯏ ꯒꯧꯇꯝꯅꯗꯤ ꯅꯟꯗ ꯑꯁꯤ ꯁꯣꯛꯍꯟꯅꯤꯡꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯧꯇꯝꯅ ꯅꯟꯗ ꯐꯨꯕ ꯃꯇꯝꯗ ꯅꯟꯗ ꯉꯥꯎꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯟꯖꯥ ꯑꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯅꯟꯗꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨꯅ ꯒꯧꯇꯝꯗ ꯊꯤꯟꯈꯤ ꯒꯧꯇꯝꯗ ꯍꯟꯖꯤꯟ ꯊꯤꯟꯈꯤ ꯒꯧꯇꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯅꯟꯗꯥꯒꯤ ꯕꯦꯒ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯈꯤꯕꯅꯤ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯥꯔꯠꯁꯤꯡ ꯑꯗꯨ ꯅꯦꯠꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯥꯟꯊꯔꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯣꯟꯊꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝ ꯆꯦꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯅ ꯌꯥꯜꯂꯤ ꯅꯪ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕꯃꯇꯝꯗ ꯅꯟꯗꯅ ngasi numi 30 subani maram aduna pungchu 12 tadri ai polakpa matamdari lairabo oina polakhi tawudabu siba matamdadi ina khuna sigani haduna maha Gautamdagi makul aduna thuhaladuna makhada taaduna sikhi madurigidi Gautam su mapa ga loinana function ama attend tawi tawribu function asida mapana mohaki property dugi saruk 51% amadi Gautam da pankhi asum toduna G group ki CEO si mahana machanapa da hapkhi machanapa aduna podium thultuna harakribasi Gautam na hari ai asi akoi babagi matungina khangbani maram aduna aigi saktam asi karino haibasi ai identity haibasi karino haibasi khangde matam amada aina asumna khalwi maram aduna aina aigi isagi identity thiba chacharui mahana phangliba 51% asi awaba taraba mising da kathokani amasung charity da masigi paisa sing asi dan tawre haidun hare waising du ta matamda mafam madura leriba mising dudi ngakpuna khamthengki maduri di mafam madura leriba mising aduna Gautam da autograph pi haidun hare mafam madura mahana sign camera tawki mapana khanjai madudi matam amada aina sign tawtaragadi sign asina autograph olapu matamda success ni haidun khalubani aduga aina lanthum camera tanjalaba matungda success phangi adubu mahanadi lanthum sing asi loina huntokhraba matungda success adu phangi bani masida karambana chumba oidibno haidun khanjaduna lekhi
ꯃꯗꯨꯗꯒꯤꯗꯤ G Groupꯀꯤ ꯃꯄꯨ ꯑꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ CEO ꯑꯁꯤ ꯃꯨꯛꯗꯥꯗ ꯁꯤꯟꯅꯈꯤ ꯑꯃꯁꯨꯡ ꯒꯧꯇꯝꯗꯤ ꯕꯁꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯁ꯭ꯄꯣꯔꯇꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯄꯣꯔꯇꯤ ꯑꯃꯁꯨꯡ ꯒꯧꯇꯝꯒ ꯊꯨꯡꯅꯈꯤ ꯑꯗꯨꯒ ꯃꯨꯛꯗꯥꯅ ꯅꯨꯄꯥ ꯑꯃꯠꯇꯒ ꯊꯨꯡꯅꯗꯕꯤꯗ ꯂꯩꯍꯧꯏ ꯍꯥꯏꯕꯗꯨ ꯇꯥꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯨꯚꯤꯁꯤꯒꯤ IMDb ꯔꯦꯇꯤꯡꯗꯤ 6.3, ꯖꯁ ꯗꯥꯏꯜꯗꯅ 6.5, Google ꯌꯨꯖꯔꯁꯤꯡꯅ 88% ꯁꯔꯆ ꯇꯧꯈꯤꯕ ꯃꯨꯚꯤꯅꯤ꯫ ꯃꯨꯚꯤꯁꯤꯒꯤ ꯔꯤꯂꯤꯁꯤꯡ ꯗꯦꯠꯅ 28 ꯖꯨꯂꯥꯏ 2017, ꯗꯥꯏꯔꯦꯛꯇꯔꯅ ꯁꯝꯄꯠ ꯅꯥꯗꯤ꯫ ꯃꯨꯚꯤꯁꯤ ꯅꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯅ 26 ꯀꯔꯣꯔ꯫ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯒꯣꯄꯤ ꯆꯥꯟ, ꯍꯟꯁꯤꯀꯥ, ꯀꯦꯊꯔꯤꯟ ꯇꯔꯤꯁꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯌꯥꯝ ꯉꯁꯤ ꯉꯔꯥꯡ ꯊꯕꯛ ꯈꯔ ꯆꯤꯟꯕꯅ ꯃꯨꯚꯤꯁꯤ ꯊꯨꯅ ꯃꯌꯥꯝꯗ ꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯊꯤꯅ ꯍꯥꯏꯒꯦꯔꯥ ꯐꯖꯅ ꯍꯥꯏꯒꯦꯔꯥ ꯄꯤꯕꯨ ꯄꯤꯔꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫